Ngasi numida wairam phongkiba kangla paudagi maruoiba pau khara khangajaraga miyamda khudo tamjage Lanjenaraklaba Myanmar machasingna Tengnoupal districtagi khunja ama tamthina phurambadagi lekanakhre Myanmar da tholibi irangna maram oiraga lanjenaraktuna Tengnoupal district ta changjafam lawduna leiriba Myanmar machasingna ens atangkhulgi khunja ama tamthina phurambadagi hospital da pukhatuna lekanakhre press na phangba pau ama ki matung inna Laibak thiba thogdo aduda soklaba mioi adudi de modang sing maring sahi kunthra apokpa di kodur maring kawi mahak riram area ki manak nakna leiba Assam Rifles ki post amada pukhatuna Assam Rifles ki Dr. Singh na lekana khibani thogdo aduda mahaki pisumdagi chuba phawpgi sarukta tamthina sopadagi mafam nipalom thokna photki haire thogdo aduda senariba Myanmar macha sing adu Masagi maramdagi Lanjenarakpadagi Tengnoupal District Administration na biometric yauna mathau taba khudimak lauraba matungda Indo-Myanmar Border Pillar Number 82 da leiba en satang maril khulgi mihusing amasung CSO singa wari sanaraga changjapam piduna lehelakibani ngarang nungthil pung ahumrom tabada en satang khulda water festival pangthoringai Myanmar macha singa duga ningai sangdanaraki haire Maduda di modasing maring na khamdo pajang rubada mahapu tamthina phurakibani thogdo adugi matangda Riyam Area Maring Organization Romogi President Prakash Maring na hai lamdam asida changjapam lawduna leiriba Myanmar machasing asina mafam asigi miyamda onsinduna khut thaba haurakpa haibase afaba khudam amanate lamdam asi law chapaleba ama oirabasu mari leinaba singna makhoibu logi manungda ningthina ngak senduna thamdabana Makoina maning taurakpani mangasidagi chayol amagi manungda satangkhulda thamliba Myanmar machasing asi lokthokhigadabani hainasu mahangna makhatana phongdorakhi makhatarapa pauda solution puraktriba phawba maitei singna chingda lai khuramba yaroi Tengnoupal district lairiba kuki singi CSO sing kuki women's union amadi human rights ki president chongloi mate kuki MP Tengnoupal ki president koki manguite Kuki Student Organization ki President Thangboy Ludimna Khoyek Pidina Tengnoupal gi DC da pising ki bachelor amada hairibade Maitei community singna Kuki jo community singbu khudum chanduna leiriba singda phajo landana lai khurumba gi thabak tawgadore haiba khanglei hiram masida DC Tengnoupal nam yeng changbiu ngarang DC Tengnoupal da pising ki bo cultural asida hairibade Maitei community na phajo lalaga singi lamda lai gi tharom pangthokpa yaroi Kuki jo singna yade namduna singda changlaklabadi madugi afafata punamak masa masagini haukiba February 10 dagi president rule thamlakharaba matungda ing tapna leiriba asida singda changlaklabadi amuk khudong thiba tholakpa yai political solution purakriba faba buffer zone ansindanaba authority na simbiyo haide sirol asina makhata na haribadi Tengnoupal gi area da leiriba kunga mathoi suba Assam Rifles amasung suba Assam Rifles su kopi amamam pidi makhatarapa pauda NBN gi khonjel ne haiba order crif ki forensic investigation loisingkre madugi report AC da langkhalagani Manipur da tholiba irang asiga mari lenana hanigi chief minister nongthoma birel gi khonjel ne haiba order crif ama paktaknana sandorakhiba adugi forensic investigation loisingkiba galojana center na athubada madugi report ama Supreme Court langkhalagani haire The wiki report aman hai report adu forensic science laboratory CFSM na sil tawraga Supreme Court ta langkhatana basem saba loikre haide Kuki Organization for Human Rights Act kohorna Supreme Court ta thangalakhiba pre amagi hearing da center amasung state lenga ki council singna thamlakpa wafam singmuna taraba matungda Chief Justice of India Sajid Kumar ge base aduna hearing adu May 5 dagi hauraga Sayol duda chathanaba khangankre CFSL gi report adu solicitor General Tursa Mehertana file tawrakadabane adum oinamak mahak hauzik leitabana maram oiraga hearing gi matam khara sangdokpiyo haina appeal tawrakhibane case asida kohorgi maikedagi lepliba advocate Prasam Busana courtna ACT ama semlaga thiga hambina badaksingkibasu leikrabane mahakna phongdorakhibagi matung inna order crif leak oirakpagi case asi yamna ma haksina lafam thoi truth lab amagi matung ina order crif adu da yauriba khonjel adu nungthoma biralgi khonjel oiramba ya habasi chada mogdraga humdogi changda sumle hana confirm torokhiba leikrabani CFSL gi report agi di truth lab gi report na
ꯔꯤꯌꯥꯔꯦꯕꯜ ꯑꯣꯏꯕ ꯍꯦꯜꯂꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗꯣꯅꯔꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯏꯝꯐꯥꯜꯗ ꯊꯨꯡꯂꯕꯒ ꯔꯥꯖ ꯚꯕꯟꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯡ ꯈꯔꯒꯤ ꯈꯣꯡꯆꯠꯇ ꯗꯣꯅꯔꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯖ꯭ꯌꯣꯇꯤꯔꯥꯗꯤꯇ꯭ꯌ ꯑꯦꯝ ꯁꯤꯟꯙ꯭ꯌ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯣꯅꯔꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯔꯥꯖ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯣꯅꯔꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯖ꯭ꯌꯣꯇꯤꯔꯥꯗꯤꯇ꯭ꯌ ꯑꯦꯝ ꯁꯤꯟꯙ꯭ꯌ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1:35 ꯇꯥꯕꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯂꯕꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯟꯇ ꯀꯨꯃꯥꯔ ꯁꯤꯡꯍ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯥꯡꯖꯤꯜ ꯊꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯕ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯣꯅꯔꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯔꯥꯖ ꯚꯕꯟꯗ ꯒꯕꯔꯅꯔꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯐꯝꯁꯤꯡ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯣꯅꯔꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯃꯌꯥꯏ ꯇꯪꯕ ꯂꯧꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯣꯅꯔꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯥꯂꯥ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯟꯒꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯥꯎ ꯍꯧꯀꯤꯞ ꯑꯃꯨꯛ ꯍꯟꯅ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟꯗ ꯄꯤꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯕꯒꯤ ꯃꯔꯥꯜꯗ ꯀꯨꯀꯤ ꯂꯥꯜꯍꯔꯨꯞ ꯑꯃꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯕ ꯃꯥꯛ ꯊꯃꯥꯡ ꯍꯧꯀꯤ ꯁ꯭ꯄꯤꯁꯦꯜ ꯖꯖ NIA ꯏꯝꯐꯥꯜ ꯋꯦꯁꯅ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯅꯕ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁꯅ ꯅꯧꯅ ꯐꯥꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ FIR ꯅꯝꯕꯔ 20511/2021 IPS ꯄꯥꯟꯗꯨꯅ ꯉꯔꯥꯡ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁꯠ ꯀ꯭ꯂꯥꯁ ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯑꯣꯏꯅ ꯀꯥꯏꯁꯨꯝꯁꯪꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯕꯦꯡ ꯃꯣꯅꯣꯝꯗꯒꯤ ꯃꯥꯛ ꯊꯃꯥꯡ ꯍꯧꯀꯤꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯗ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯀꯨꯀꯤꯂꯦꯟꯗ PDRK ꯀꯧꯕ ꯂꯥꯜꯍꯔꯨꯞ ꯑꯃ ꯁꯦꯝꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯕ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄꯒꯤ ꯃꯔꯥꯜꯗ ꯐꯥꯗꯨꯅ ꯋꯥꯌꯦꯜ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯎꯠꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯐꯣꯛꯁ ꯃꯩꯇꯩꯁꯤꯡꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒ ꯁꯥꯒꯣꯟꯅꯔꯤꯕ ꯂꯥꯏꯐꯝꯁꯤꯡ ꯆꯪꯕꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯃꯗꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯁꯥꯒꯣꯟꯅꯔꯤꯕ ꯀꯧꯕ꯭ꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯂꯥꯏꯐꯝꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯆꯠꯄꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯆꯦꯔꯣꯜ ꯊꯣꯛꯇꯨꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯐꯣꯛꯁꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯊꯤꯡꯕ ꯄꯤꯔꯛꯂꯤꯕꯁꯤ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ꯫ ꯊꯧꯑꯣꯡ ꯑꯁꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯗ ꯑꯇꯝꯅꯅ ꯁꯤꯡꯅꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯛꯁ ꯃꯅꯤꯄꯨꯔꯅ ꯂꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯑꯇꯝꯅꯅ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯐꯣꯛꯁ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯒꯤ ꯊꯧꯄꯨꯔꯤꯕ ꯅꯤꯂꯤꯁ ꯃꯉꯥꯡꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯩꯇꯩꯁꯤꯡꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯂꯥꯏꯐꯝꯁꯤꯡꯗ ꯃꯅꯤꯡꯇꯝꯅ ꯆꯪꯕ ꯌꯥꯍꯟꯗꯕ ꯍꯥꯏꯕꯁꯤ ꯁꯦꯀꯨꯂꯔ ꯆꯠꯄ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯔꯤꯂꯤꯖꯟꯗ ꯆꯥꯎꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯗ ꯈꯣꯡꯅ ꯀꯥꯎꯗꯨꯅ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯗꯣꯔꯛꯈꯤꯕ ꯑꯗꯨ ꯃꯩꯇꯩꯁꯤꯡꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯍꯟꯕ ꯊꯑꯣꯏꯅ ꯇꯧꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯈꯠꯅꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯗꯨꯅ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫